naga community ki praja singi wakhalun da kai phauri kai do bo pamli ge ba amu khang do pa masang ne ba ko aduga maduda muga khoi le ri ba pangan singse Meitei pangan singse si wakhalun su akhoi kai to ga masi to ri pura maksi kok thada minaraga kamai to ga phagani mukhoi su khalna akhoi amat to obagi changsil pa akhoi force amakki wakhalun si Karana pulla kamana pullaga masisi toroga akhoi save to sige akhoi manipur se kaidana thamna basi kamai to sige na akhoi khangmin nan bagi de makta masi akhoi mi changsinba khongjang ma changsin masina chungune lowe ko asumai le sarang na ram matam sida ma to from khang dan la pom tam sida haiba community singsi wa kok thadaraga kamaina afaba ma puthok na ba ama sangsil no pami aduga ani subadena aikoina leiriba asida state forcing gi state ngak na bagi damta masa maramdam magi state ngak na bagi damta piriba state forcing asigi leiriba lusingba hatare atopa DGP gi amamagi adumi top lapa DGP ni nataba hedi manipur gi sa haurokpa manipur gi indigenous oiba jati community singi la yauriba state force da leiba MR khangde IRB khangde ama state police khangde state commando khangde asigi thamoi de su koi phawo masang kai to ba koi DGP ko order piriba or home minister gi state home minister piriba di aluga security advisor piriba or union home minister piriba instruction punama ase akhoi gi state ki future gi sok kada bang hari aku karena bagi apa hari habis mungkin itu pau ngucu ya bako madu pau masang ne ba madu pau tu bida aku di migi siba to robina migi makhali robina order chat ya dia hai perom dak kak to lebe targadi hai ho politician sing na uji center na hai bedo kak illa lebe dagi manipur gi to sa tare bi su mana na khoi ne su madu khan ma targadi manipur gi future sida so yam lakhi ne bako aduna hoji akoina muk yengmuya base last day na hajin number point si mathakta haki ba punama ase hojik akoi gi manipur sida separate oiraga manipur thukai na gi makta sangsil lakliba community amana kan sangsil lakpa aduga any force khangde kanong mai pai ba khangde pai da khangde MLA ne yaroga pulak thugai na ge na lakpa jati sida moina mina hatsu mai tharsu aduga nong mai pai salsu kaisu nasungdana state force central force phaba pumba haibisi leite aduga manipur sibu nungsijaba manipur kannabagi damakta ne khoise leiribase aduga state force singsu manipur kannabagi leijariba parja sing manipur kanningbagi ta leiriba jat laiba thoiba thautoksi kamaina yengbiningi hujiksi ngarang handa khoigi phaba lailon baifai gi phaba du dai da ani yauram mena phaba gi potlaiki phaba du dai da mayam na harau gada bisida question mayam am hangi phaba du gi aduda khoigi sigi post achabu issue sam leiding kan se dai de hek ngan baga hai tare dungan baga hai basu dum yare sigi mu mai thabai pot am khak laiba sina masi se isolated oiba yum ahum khaktang mai thabne ni yengbadi yaroi tori incident se hai tare aduna masi kamai yengbiningi mari hai tare isolated of incident when logbadi yaro is there any connection or kari no masina reveal tawning se kamai thambining oja subala koi ki manipur se hoyi lediba fibom masida koina masi thoriba ngasi thoriba haitare ko nyauno thoriba kanto saban sida thoriba sida han yengbadi chumwena laweba ko kai gi damak masi ngasi phau thoriba si government kanagi manipur da thorib si sahi ahum chaptana ko sahi ahum sida tawrakiba issue asida ekhoina parjana awaba tariba adumisi mina thoriba punama asida state government sigi mathau si kaino habsi moigi tofum thokpa state government gi lofum thokpa excel lofum thokpa tofum thokpa aduga parja sigi kannabagi damakta moigi policy yaudrba asigumba state ama oina sum helpless hai tare ko kai su
Pangal later, Masaya outrava, Kanugia, Chapman and Lady. Pasha Sibu Manipur, Lady State, government policies, the Kona Ying Seva. Masiki showed up Paduna, Masiki Stahi or whom showed up, plant showed up, Aduga, Lady Bo, Sasunto Riba, Asiki, Kai the Mokta Manipur, popular government later, Nataga, state Amagiga, central relationship labor, NDA government. Ani ge leibagi policy sida kai parjamiam da kai kana ba pi ge pa hi hum sida kai gi asigi law order sida kai gi mohi gi yam thona leina tawgada state sina thona sukai leitraba aduga masa gi maram damgi jati singsibu aduga state asigi citizen asibu mitok na sangsilaga hatlaga tuplaga aduga mai thadoraga aduga mohi masim manau sing thokpa majati sing thokpa asi sing sibu magi state sida leriba state sida tan khairaga leibia roina tanto mai makai mai tharaga moreri gi tan thorpa swa sampuri tan thorpa asigumba punamak asi yingna leiba ngamba government haiba amkhak leibadagi demakta masigumbagi peace gi lambi sangsindraba aduga micham ngaknabagi policy leitraba aduga thoriba issue se kamaina state forcing sina kamaina sizinagani haina khanglaktraba central force bu kamaina sizinagani haina khanglaktraba asigumba government leiba fausidi haiba masi ngasi tholiba asi khak natana mi hori yone manipur la tholiba asi toliba punmak si akhoi mi hataba mi phajin mangamdarba phaba sungamdarba mage phabagi thona su yaudrba order tawne sungam draba aingunda masi faruraga mi hapje faruraga state ta center na kai harakatigi aduga Kuki sida koina mi ma leba mi singida faruraga de center na kai harakani or micham paja singna jik phongna terrorist Burmari sangsilakpa terrorist nomoi pa free da movement tori singsi faruraga center na kai harakatigi haibigi wakhan adudana hena to mohoi gi pokni manipur da leba politicians singsi aji asidoina chang pukning changba henba aigi iramdam si kamai kan sige aigi iramdam gi praja singsi awaba ta si kamai kan sige micham praja halak pafau asi koi kamai kan sige mo khoi kok thadaba si irei rei te bokumna uriba asigi ni hoji ajudi ne thoriba matham thong ise ajudi mi hatpa phong mi halaraba phau madu excel lobangumdaba aduna mi ne di manipur government gi maming khakta leiba government gi weakness do hoji Kuki sing sina padana khangre ba ko ana masidi ekhoina tori phau ekhoina tongning ba mi haro kan to adu su mokhoina ekhoida excel lobo ngamdrabnina ekhoi gi apam bu pangthok na bagi demakta ka policy ju tongan ba holaga tore no man tongning badan naga khunda mai thaba naga mi fa hatopa aduga Meitei singe singya lebe mai thadokpa phaba phalaga hatopa asigo bagi theory si moina lon mak leirapam batam sida ekhoi manipur government sin madugi yengsin bagi muhutta moina minna leba aduna masigi advantage lorga ngasi yengo asi tawriba adu hoji asai su high crack panelist crunch su asi tawriba Leimakhong gi da yaman naklaba security na yamla alert ro leba aduga akwai soba manipur gi aduga north east ki oina su kha sum maming leba security gi headquarter maneba ka maduda mitop changlaga maduga kamaina maduda mitop changlakadra adu togra moina alert oina leba area amada hariba Kuki singsina yam laina changlaga ex servicemen colony so tum khanglaba malekra adu adwanda leba juda sum khandoraga mi lejetrasu moi leba kibugi lelikem leba ta adu mai thadokpadu bu akhoi mayamna maju mai muthatnaba changba matam masida aduga mkhoi si yaraga mai si sak male miyam changa security force lady basingsiga yausilaga madu kallaga di miyam gi miyingda yembusu yam phajagadaba
adu sunataba mai thadokpagi du thanaba lakpasing du tanthokaba adu muhutta madu mai du kannabagi sangsilapasing chibu central force nga aga changhandaraga mai du tumna sakri fau changhandabida chunga athamba sidi moigi andasing amada noina sma doro ko thalage ko lage haba adu mai tawrumba yaba fau sum yang mi ingadi yengbuda sum uba leireba ko adu masi gumbagi chathalak iba punama asida aina thamdaningbadi athei taina pham leidabina akhoi di taina pham di manipur asibu kalliba manipur asibu rule toriba state state amabu rule toriba government ada taina kana taiden no ina ba ko adi asigumba mathang to phau akhoi de leiriba politician sing sigi wakhalonda akhoi manipur da hoyi satharariba sahi ahum satharariba ngasi phau gi nimita satharariba sida nakhoi politician sing da ina hangjening bari nakhoi wakhand kai phauri gi haba Tawriba punma asta Manipur sason pai national party ni NDA gi government ni na makhau phonga ngang ni ba party gi mi sing kedori geba aduga government pai ba mi sing politicians sing kedori geba najati gi damakta lepi ba mi najati gi damakta chen chongni ba Manipur sibu kanna chong chen chongni ba praja bunga pangam naktaba government aduga wakhan ambo center da asigi ekhoisi law and order si adudi ha toriba central force na toriba asipun asida khoina sum yeng pelaktaba matamsida government gi site gi center da hoji toriba punma asida kamba makhan gi report pi do ino center da ma kamba pressure pi do ino ba akoi kokka thada budi chungra politician singse center da toriba punma asi toriba punma asi urabnina majuda akoi kai wahi hai sige na mugi khandok to bi da leiba sidi edi angak pa phawe ba ko aduna mugi gi pressure gi makha poleba center na importance pi gida base khanglak tabrina tawbirak tabrina khanglaga tawakada tawbirak tabrina adedi akhoi leriba Manipur gi mi sam satni satsuno adubo akhoi sisu sirsuno adubo leriba praja gi mi hut oi leribani na nakhoi ngangpham thopodi center da ngang horo sinida ngang horo adu ngang de bida sum leiraga sum yengna leibanu di akhoi tawriba sinadi chumde na lowi adu miyang wakhanda masi tawriba punma asise akhoi center gi security force na sathariba tawriba thong sing sida aidi state force sing da muga appeal tawjani heba Manipur gi politician sing moish urini politician sing government pariba home pining paisnu ama pining paisnu order ngai ba mathau ta de hain khali ekhoi gi praja kanna boda ekhoi gi life and property kanna bagi matang sida state force ni na khangla di order ngai te bi muta kanba daka oi hena state force da hajening ba ko lady was state force IRB osno police commando osno lady ba purma lady was sing se thamoida politicians singna Manipur gi damakta law and order da mateng pangmangam drasu pangbi drasu ekhoi lei hai gi thona adu khakba uthok pi bu yam da ka we ba matang la ka do re ba ko punumakna central force state force Manipur gi politicians sing chu Manipur gi khalak ro matanda adu state force sing sidi na najat ki damakta kanna gi nakta lekiba security force ni na madu gi thona adu khak di manghan bi dana lei ba du pam me ba ko matam khakeda nakoi praja si kangani habse amrang le thamje okay sir thank you so much hojik state security force sing na koi order ta ngai bi da ba makoi to ya bada haina laksani ja hojik se khoi ngarang hansi ngasai gi aina mamang highlight tawji ko relate tawji nim se lailon bai fei gi haidi ba kanu siga case ka mari leina na ani ka pha ba se mayam na phabi wena demand to wini demand to mo se ani phare pha ba se mayam na akoigi culprit fari si anab da fari habegi adugumba ko na katang positive oi ba kanu da express to ma huta questionable am ore maram di kain hai kanda phabam to ka phau hai na ko na kuthila ta ki lailon ba fegi akoigi chief adu si anaba sing nupi nu pa punja sing adu ka makoi je kanada puja ki na akoigi canopy gi simi de sinaki ka na hostel hai maduna ta edu ga moina fahaning ba potu phada bida adu da phaba ya ba du da ko na lai ba posi ji yauram badia yaraga su adu koina koi thidena khotin tawrakan laina phaba yabdu phadra kana koigi Meitei community de belong to have lailon ba faida koina lai khaba ani ka phara kanda haibi issue si
ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯕ ꯅꯥꯊꯩꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯗꯩ ꯑꯃꯒ ꯑꯣꯟꯁꯤꯟꯅꯅꯕꯒꯤ ꯄꯣꯠ ꯑꯗꯨꯒꯤ ꯁꯔꯧꯗꯨ ꯑꯣꯏꯕ꯭ꯔꯥ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤꯗꯤ ꯑꯃꯨꯛ ꯅꯥꯒꯥ ꯀꯨꯀꯤꯒ ꯑꯣꯟꯁꯤꯟꯕꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯃꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯂꯥꯛꯏ ꯑꯗꯨꯅ ꯖꯁꯇꯤꯁꯁꯦ ꯆꯨꯝꯅ ꯗꯦꯂꯤꯚꯔ ꯇꯧꯕ ꯄꯥꯝꯕ प्रजाꯁꯤꯡꯅ ꯍꯥꯏꯔꯤꯕ ꯈꯨꯐꯥꯁꯤ ꯄꯦꯟꯗꯕꯒꯤ ꯑꯗꯣ ꯑꯇꯩꯁꯤꯡꯗꯣ ꯐꯥꯍꯟꯅꯤꯡꯕꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯔꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯁꯤ ꯃꯣꯇꯤꯚꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯏꯔꯥꯡꯒꯤ ꯊꯩꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯒ ꯃꯁꯤꯁꯤꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯖꯁꯇꯤꯁꯁꯦ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯈꯪꯍꯧꯗꯅ ꯉꯁꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯕꯟꯗꯟ ꯌꯨꯝ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯨꯁꯦ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯃꯃꯨꯛ ꯂꯥꯛꯑꯅꯤ ꯑꯅꯧꯕ ꯏꯁꯨꯁꯦ ꯑꯃꯨꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦ ꯁꯤꯒꯤꯁꯤꯗꯩꯗ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯆꯔꯥꯡꯅꯗꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯁꯤ ꯑꯗꯨꯅ ꯌꯨꯝ ꯃꯩ ꯑꯍꯨꯝꯇꯪ ꯊꯥꯕ ꯑꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯂꯥꯔꯖꯔ ꯑꯦꯖꯦꯟꯗꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯍꯪꯉꯦ ꯑꯗꯨꯅ ꯄꯥꯏꯈꯠꯂꯛꯏꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡꯁꯤꯗꯩꯗ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯟꯁꯤꯜꯂꯒ ꯌꯨꯝ ꯃꯩ ꯑꯍꯨꯝ ꯊꯥꯕꯒꯤ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯏꯁꯨꯁ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯉꯔꯥꯡꯒꯤ ꯐꯥꯒꯠꯂꯛꯄꯒꯤ ꯄꯣꯠꯁꯤꯗꯒꯤ ꯑꯃꯨꯛ ꯂꯦꯇꯦꯁ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯖꯁꯇꯤꯁꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯖꯁꯇꯤꯁꯁꯦ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯄꯣꯠꯅꯦꯅ ꯎꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯔꯀꯥꯔꯒꯤ ꯃꯨꯚꯁꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯨꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯃꯤꯇꯨ ꯍꯥꯠꯈꯤꯕ ꯁꯣꯔꯤ ꯑꯗꯨꯗ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯇꯔꯨꯛ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯔꯝꯕ ꯑꯩꯈꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯅ ꯐꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯩ ꯍꯥꯏꯅ ꯃꯤ ꯍꯥꯠꯄꯗꯨꯒ ꯃꯤ ꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤ ꯐꯥꯔꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯤꯔꯤꯕꯁꯤꯁꯨ ꯑꯃꯨꯛꯀ ꯊꯥꯗꯣꯛꯂꯒ ꯂꯩꯕ ꯑꯁꯤꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯐꯥꯕꯅꯦꯕꯀꯣ ꯐꯥꯕꯅꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯐꯥꯕꯅꯤꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯗꯨꯗ ꯐꯥꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯈꯪꯖꯕ ꯃꯃꯤꯡ ꯈꯪꯕ ꯃꯁꯛ ꯈꯪꯂꯁꯨ ममिंग खंगद्रबा याम यावुंबसु यायबको मदुदा मोइना लेप्तन लेबो ओरमसु याय अमा तोरमबसु याय अदुदा लेय मोइना सुम येंबदा लेमिनाबदा ममिंग मथा खंबसिंगदुदा मा लेय मा उई हायने हायबदि मसाना ताबनी अदुबु पुनमक उरसु पुनमक अदु ममिंग खंगदबसु यावुंबसु यायबको अदुना हायरिबा जिक प्रदीप का अहिंबी फारिबा असिसु हायरिबा लेरंबा फेगी प्रजा पुनमक लागा फाबनिना मदु मरक्ता मोइसु लेरंबसु यारेबको अदु मोइ ममिंगसु दुम खंबसु यावुंबसु यायबको अदुबु मदु सिंगदु फागदि सोइदना मधु मोइना हाजिबा मिंग सिंसी फारगदि सोइना अचुंबदु थोअनी अदु मोइगी सिनखिबा प्रजासिंदा अदुगा मी हातनबा पुखिबा मुपसिंगिसु रोमा खंगनी हाइबगिदमक्ता होजिक लेहौरिबा मिनना उबा weakness singduna hariba particular mi mari mangase haibani koi lawsebako moi hoji aying biga pradip dubu mara leiti habsidi koina lepia debako madudi court na lekudabani aduga mara leine law thopom tam khakda moi mara leide habdamni hoji phari bidu mokoi moina hatle na ga khoi count obudi yadeba adubu mokoi pharu bagi moi hariba lairon bai faida leiba hoji ki pradip ka aing bi matai manau se kamaina fai haibam tam masisu diplomacy makhan mane dagi phabane e laweba maramdi हाइरिबा सेनरिबा मरु ओइबा कुकी गी चेयरमैन हाइरे अमा दके मदुगा हाइ प्रजा सिंग फारगा हाइबा प्रजा सिंग फारगा सिनखिबा हाइबा मी सिंग दु मोइगी ऑलरेडी गवर्नमेंट ऑफ इंडिया गी कस्टडी लेबगा सब मन लेरबनेबा मरमदी मोइ सुगी मखारिबा केदर नकनेबा मोइ सुगी केदर न लेबा हाइबदी गवर्नमेंट ऑफ इंडिया गी सिग मखादा लेबगा सब मनबनी अदु मदुगुंबा केदर दु फाबी मुहूर्ता हौजिक लेरिबा दुगा स्टेट फोर्स की सिक्योरिटी में यावे हाबदु फाव हौजिक फाव सस्पेंस पीदबा फासु फादबा अदुगा तोमानबा अमखक डिप्लोमेसी हाबदु मोंग द फाबने हौजिक लेरम बे फेगी मी ओरगसु मदुरा खंदोरगा अखोगी मतम साना
leiron be faida leiraba Meitei manau dubu muga pick up toroga puthok apa habsidi masi issue si diversion muga towiana ba Kuki na tawbani Kuki na hapani anwa kanna koina ojiki KNF ki chairman resign tawdabni phao aluka KNF ki chairman nupi deputy secretary withdraw ta kanogi drop tawdabni han demand tawba punamo asigi na thaina bagi mongda central force ka aduga moiga manaba mongda phabaga chap manabagi mongda puthok pa adu asi ama ai koina yemi yai adubu hariba Fariba Padipka Aimbina Hydro Matamdadi Mabanina Hydro Matamdida Asum Magta Hydro Adabaneva Ma Yawi Aquina Mab Koraga Asigi KNFP Kedas in the Sinakibini Mokoi Sinakibini so in the Hira Aneva Hirapa Matamaduda Madu Hirapa Assemblado Government Indiagi oiba yamna powerful oiba yamna intelligent yamna wangba haina NIA helerabani aduna mokoi haidorapa aseng mido phabiba masangeba adu phadraga haiba Meitei mana khotbu victim oina bagi namta Meitei mana na mi madu to hale habdi id thajadeva subtha thajade hatpanati chumnagi habi haiba mi phaba matamdo yauru bane na idla weba ko aduna mi hatpani ko daka oisidi adubu mi halibudo phana bi damakta ishona mabani bu Kuki mektegi pha tadi aseng maido oroiba adu mokoina phatana ba simeduna achumba mo oirapa mabani aseng bahar ani aseng mo Kuki si yawi underground si yawi ro maidoni mi tara kula haido ani adu madu achumba haido apa mabani gi aseng ba thamoi de riba adu haido punama adu mi singa do central force na phaba state force in phabi dagadi yang phagani khalle ko adu gi line da ma haina hajarage aduga ani shubadana leiriba asigi situation asim lapam damda hojik muga Meitei asishu masishu lalong makhan amaneba ko manipur sida peace laitana bagi sanarpa lalong sida proxy war da puing changba group ka aduga maduda saugatlaga thabak oina pangthokningba community amasiga punbagi torokliba lalong sida sumanipur da satharapa sida masishu ngasigi kanto Sabanda Toniba Yum Ahumai Tabashu Hojik Lady Bossy issues diversion Wiana Gidota Iran to Anton Toraga Hana Toki with the Kaunaba Hana Toki with the Kauna Bagidota Sang Silapa Lalo Makanaman Lovia Masumana Lapada Ainasum Machigi Lapasida a sick Mopunamoxit to all she had the Equi Kaido Buta gave a sick Lady Bopunamoxi peace oina himinaba peace oina leminaba aduga manipur se sep oina bagi dumakta ajiga micham bazar awa pi puna pi danaba har kaida ka oige amam tamda akhoi manipur kaningba manipur gi mi kenu singse akhoi agi appeal ni asigumba timing yoraba thak yoraba tamda masida akhoi gi manipur gi oiba representative oiba ma Parliament representative outer inner MP amalere hojik Rajya Sabha ke anoba mukare aduga mokoi ahum aduga MLA 50 habitare taramadi separate on demand on leromina MLA 50 gi wakhalon ke lege aduga mokoi duga Meitei community singi hojik leriba thak Lakiba taxi pow, Lava Matamsida, Meitei Singi community singi, Wakalon, Kaidodi, Kamina Satari, Kamina Kui Kali, Pazamia Kali, Aquisha, Amato Oyaga, fight on him the Wakalo Labra, later, have some Kangbo Matsangbo labor. Aduga, Naga community gidi. Naga community na kai khali hojiki si ma manipur da lariba situation hojiki sahi hum chang pasida punamak chai charaga amagi sangsin na biya da pum to itoina raganda lambi pho phajan satmin na biya da matam asi yorobam tamda Naga community singi leader sing Naga community ki praja singi wakhalon da kai phauri kai do bo pamli ge ba mukhang khangdo pa masang ne ba ko aduga Maduda muga koi leriba pangan
pangan singse Meitei pangan singse si wakhalun chu akhoi kai toga masi tori pura maksi kok thada minaraga kamai toga phagani mukhoi ju khalna akhoi amat oibagi changsilpa akhoi force amakhaki wakhalun chi karana pulla kamhaina pullaga masi si toga akhoi save to sige akhoi manipur se kaidana thamna basi kamai to sige na akhoi khangmin the makta masi koi mi changsinba khongjang ma changsin masina chungune lowe ko asumai le sarang na ram matam sida ma to phom na phom khangdan la pom tam sida haiba community singsigi wa kok thadaraga kamaina afaba ma puthokna ba ama changsin pami aduga ani subadena aikoina leiriba asida state forcing gi state ngakna bagi damukta masa maramdam magi state ngakna bagi damukta piriba state forcing asigi leiriba lusingba hatare atopa DGP gi amamagi adumi top lapa DGP ni nataba haidi manipur gi sa haurokpa manipur gi indigenous oiba jati community singi la yauriba state force that liva MR khangde IRB khangde ama state police khangde state commando khangde asigi thamoi desu koi phawo masange kai torwa koi DGP ko order piriba or home minister gi state home minister piriba di aluga security advisor piriba or union home minister piriba instruction punama ase ekhoi gi state ki future gi so kada bang hare akhoi karna ba gam pho harekti habje mogoi tisu phao nguchu yae ba ko madu phao ba masang ne ba madu phao to bi da akhoi di mi gi siba to ro bina mi gi makhale ro bina order chat ya de hai brom da khak to lei ba ta ga di hai ho politician sing na uji center na hai ba khak illa lei ba gi manipur gi to sa ta ri bi su mana na khoi ni su madu khan ba ta ga di manipur gi future se da so ba yam la khi ne ba ko aduna hoji akhoi na muk yengmuya base last day na hajin number point si mathak ta haki ba punama ase hoji akhoi gi manipur sida separate oiraga manipur thukairaga manipur thukaina gi damakta changsilakliba community amana kan changsilakpa aduga any force khangde kanong mai pai ba khangde pai da khangde MLA ne yaroga pulak thugaina ge na lakpa jati sida moina mina hatlasu mai thasu aduga nong mai pai salsu kaisu nasungdana state force su central force su phaba pumba haibisi leite aduga manipur sibu nungsijaba manipur kannabagi damakta ne khoise leiriba se aduga state force sing manipur kannabagi leijariba parja sing manipur kannabagi kanningbagi ta leiriba jati sing asidena phaba punba mi hapa amma hygiene na ka phaba oi da sing ju hygiene hajira phahanba soin tawba aduga thukai da lakliba singdisina kan khat leba si asingma stage yor pom tamda aikhoi leiriba manipur da leiriba praja singi mathau daka ke kai leige ba do adu kai leige ba kamaina khoi lep sige ba akhoi kamain pressure piece ge am tamda masi ko lo gi namakta ai khatmak tang ha haije ge ba kai kumba manipur se masi yor afau center da pressure tawungam naktraba manipur ge khanmang maktraba adu manipur kanlam wa he phau ngam draba adu center da pressure pibungam draba adodi akhoi gi manipur da leiriba MLA represent tori bisi na khoi kai gi not kari buno na thanda hangpham thoke ba akhoi si kai gi not kari buno ko haina na khoi kari base no khoi gi kanu gi ration card gi cheng yen ba gi khakta aduga aduga wakhalung da thadar leireba aduga hawi kari ba MLA sing si lekai da development gi manipur gi phana ba gi development su propagam da ba manipur gi su kalme su ngam manipur praja kan ngam manipur gi property mi am su kan ngam adu gi di na khoi kar bu gi value kai no kai gi dom kari no question hangning ya ba noida adu gi yengo ba mo gi na tawri ba mi am se manipur gi dom ta tawri ko development di tawri ha ju de kendra da development su to dra do manipur praja gi manipur thuga gi la pa mi su ngap pu su ngam dra
Misa Paza happening to Papa Motra, a single stage or Matamda, Manipugi, the lady of politicians in a Damla to Minna lady, a sin tapudi, Makoi, Matanga, a Sigumba, Mayam Sina, Hosika, Eva, Mayam Sina Muga, Hanna Manipu, Parapataraga D. Manipur se nomadi ekoi pomut mulaga mi singe pomut mulaga mikha poraga ekoina migi mitoki sibatoba mitoki minai ona hingbagi state ama status da la ani adu mati la tanaba honar si hagadi la liba tawnok liba punamak sehi mutaruba masigi region Pigado City, Masigi, Pakum Pigado, 2027 elections in the Pakum Pina Wagimota, Miam, Lady Donor Lebasungani, and I come Okay, 2027 election da, I could Prasamiam na, Mato Cogniti, Pangtopangam daba, Aduma, incompetent leaders I tare, Masida Matika Pakum the P and the Petamata, 2027 Gis, say there, Quina, Masigi Tanja Sima, Quina. Masih utkadam never from what Tamia to Galuna was Antambiki, communities in Kudamuna, Nagabo Harasu, to a Birank, Kari Kaliba, Habadoko, Munamuna, Kango, Pegi, Matota, Paledo, Amokas, Osana, needs to be apple to be a quick is the lady, Tongan Tongan, Quigi, Pampai, security advisor, DZ, Kekam, Lady Mam, Sequigi. Shinata bida, Moigisu, Moentor Podadi, acquisition center gi, intervention number labor dona, directives and labor dona, when a pen the Basidum Urabanidana, Quigi lazy by state ki, forcing sina, order Kang Ibanata bida, Makoi de Gisu, Tohaning Bakaito, Changu Yona, with that atmos, Kano Haida, Quigi, Gumzabut, Putokan, Tohaning Baga Pam, Tosana, Apple, Yamkana to be Tamsigaza, Anisha Brown, Sosana, has about Apple single Tambi, yes, closing remark on the Tentacan user. Yumada, quite a palm, Manipur Pajagi, or in a Yumada, intendant Tamage. A quick ladyba, Asida, ladyba, quickie, Hosik labor, Manipur Sida, quick, one to one bar, community labor, to one bar, Colonna, lay labor. Machine marks the quickie. Assuming a pump the majority or Meitei committee, the unity labor daba. Aduga, when Nagasing workers so unity propongam daba. Even Aduga, Pangansing issue, unity propongam daba. Masigi disadvantage now, totally what you say in a hygiening evoca. See, put up, say, unity, have a or hay city, Yamangba. Adu Zucm unity the Nando. A quick Aina High City, who community, the Meitei community, Naga community, Pangan community. Must see things that a quick Masin Paul, Meitei and Meitei community, Ngam Ngambata never call. Nagasu Nagana Ngambatavani unity, Ngamakadi, Masi totally was to Meva. Panganjo, Pangangi unity, labor Ngambatavani, Masikumba, Hana, Masagi community singi, a set Maki, Maka Mada, I quay unity Tam Neva, Maditam Matunda, a Punbagi or in a lap, Montamsida, Hotori, Punamaki, Iran, Punama. Totally must unity do not target because say organic as not without the Hosic lady but talk liver issue a city hen and a talking in Hannah. I don't come again. Okay, sir. Unity Matota, unity Sikanana, ensure the government lay otherwise, it ranks a hen a patok to Kani have a from the Susan Tambire, Madame Aquigi. Civilian sings it up when a peace and a Santi Purana Bahai say civilians in Gimayu Makai said, continuously the Meitei and a Kotanga incident, later, but I do it Taragadi Equina peace to decamine Puracatoria, I quigi